खुरमजरी ISTV की मणिपुरी पाव मियंग ताबी पुनमपु तराम नौसरी हौजी पाबुगे मरुइबा पावदा नागा पिस्तोंगना मणिपुर सोकदबो ओइरबदी सेंट्रल गवर्नमेंट ना स्टेट असेंबली के या बहाना लोगदबनी हाइना चीफ मिनिस्टर एन बिरेना फोंगदोखरे अमदे नागा पिस्तोकता मणिपुर अकाइब पिरक याब थबक अमता यहनगनु हाइना चीफ मिनिस्टर यावना बीजेपी मणिपुर की लुचंग सिंगना प्राइम मिनिस्टर दा तक्सनख्रे हौजी पाव सिंह संदोंग पिजरे भारत सरकार अमदी एनेशियन आईएम अनिना चथरिबा शांति की वारी असि सौगली अमदी अफब खोंगथांगनी अदुमक ओइनमक मधुना मणिपुर की शासन इंटीग्रिटी ने सिंगदा सोलकदब ओइरबदी सेंट्रल गवर्नमेंट ना स्टेट असेंबली के या बहाना लोगदबनी हाइना चीफ मिनिस्टर एन बिरेना टीवी चैनल न्यूज 18 असम नॉर्थ ईस्ट ता फोंगदोखरे माना मखताना हाइकिबदा स्टेट असेंबली के या यावदना थबक तौबा अरुबो ओइगनी वारी सानबा अदुदा मणिपुर यावलबा मदी चेनगदब लेरबदी मदुगुम वाफम अदु सेंटर ना स्टेट गवर्नमेंट ता खंगहलकपा पामी करिगुम्बा मदुगुम वाफम अमलाकपदा स्टेट असेंबली कौदुना खनगनी स्टेट असेंबली ना यनब लेतना यारबदी वाफम मदु ngakna थबक तौबा ngamgani नत्रबदी मदु अरुबम ओइगनी हाइना फोंगदोखी लेकिन हम कहने आए हैं कि before taking any decision involving any part or administrative or whatever of Manipur, the consent of the state assembly should be taken into confidence. Without the consent of the state assembly, mat kijiye. Yahi bolne aaya hum. State assembly will not accept, and our stand also is very clear. Manipur cannot be deported at any cost, at any level. ऐसा है कि सेंट्रल गवर्नमेंट जो अपने पेरेंट है, तो हम लोग का जो स्टैंड जो है उसको रिमाइंड करने के लिए आया है. नथिंग गोइंग टू बी रॉन्ग, और हम लोग का ये स्टैंड है कि स्टेट शुड बी अनटच्ड. नागा पिस्तोकता मणिपुर अकाइब पिरक याब थबक अमता यहनगनु हाइना चीफ मिनिस्टर यावना बीजेपी मणिपुर की लुचिंग सिंगना प्राइम मिनिस्टर दा तक्सननै हाइना बीजेपी मणिपुर स्टेट यूनिट की प्रेसिडेंट ओइरिबा एमपी KSS भवानंदना फोंगदोखरे ngasi प्राइम मिनिस्टर उनरब मतुंगदा एखोइगी दिल्ली कोरेस्पोंडेंट रोजेस का अखनना उनबदा मांगना मखाताना हाइकिबदा हंदक बीजेपी की लुचिंग सिंगना दिल्ली दे लेरिंगै असिदा मणिपुर यूनिवर्सिटी की वाटोक लोइसननबा SRD मिनिस्टर प्रकाश जावड़ेकर का उनखरे बॉर्डर इशू की मतंगदा एक्सटर्नल अफेयर्स मिनिस्टर सुषमा स्वराज उनदुना बॉर्डर की वरिशन पुरकनबा तक्सनख्रे मांग मखाताना हाइकिबदा प्राइम मिनिस्टर नरेंद्र मोदी का ngasi उनदुना फ्रेमवर्क एग्रीमेंट की मतंगदा वारी सानख्रे फ्रेमवर्क एग्रीमेंट ना मणिपुर दा करिगुम्बा मखल अमतगे सोहनदनबा वफम थंबगा लोनना मेमोरेंडम सु पिसनख्रे प्राइम मिनिस्टर की माइकैदगे फ्रेमवर्क एग्रीमेंट की मतंगदा अइबा अमता उद्रिंगैदा करिगी का हेना मिपाइबा पोकलिबनो हाइना हंगलकी हाइरे चिंगबा कोइना कुयाबा लोइनम कोमोल लोइ खाना मेमान लोइ ताबिरे ना ताबिरा मतु कोइना मेमोरेंडम मतु पिसन जरे मेमोना पुनः मक्सिमान लोइनम गेगा औरनी हाबी थासेबा प्राइम मिनिस्टर को याम फजेबा वहां नमा हां नो सरकार नो सीएम लेनी आपकी सरकार ने मोना हाइरिबा मयाम ने उरबरा थियदा मोना पाइ हाइरगा नो लिंक तोरी करगी नो हाइ अगर मसीदी कांग्रेस की और की आपकी सरकार की वाकलपा या फिर सरकार की फजरपसु उबुसरिंदा कांग्रेस ना कोई सी प्रॉब्लम ममा क्रिएट तोना न होना बदा मसी लोन मक्सी मोई क्रिएशन होइबा अदना मसी तो बकरी मम तले के आबे हतन नजन हाइरा मदन धरिगा प्राइम मिनिस्टर न अपि थाजबरा आइमो थाजबरा हाइबली क्वेश्चन कोइ दो हामे अदना मसी थोरो कसु कोइ बाइना नि थाना मयक सिंह हाइ भाइ त माना कोइ द काउंटर क्वेश्चन न नंग आइ कोइ आइमो आइ थाजबि दबरा हाइबली क्वेश्चन कोइ दा वाथोक ओइरिबा बॉर्डर पिलर मरफुमाथोय मतम गचुनबा खुजु खुलाई सिंह सिजनदुना ओंथोकलगा कन्नब होनब चुंगनी मणिपुर की लम मांगबा इंडिया की लम मांगबनी हाइबा सेंटर दा खंगनगदबनी हाइना ngमखै की मतंग दा थिजनदुना लाइरिक फोंख्रबा MPCC की वंगालोय हरेश्वर गोसामीना फोंदोले हिरमसिदा रिपोर्ट अमा अखोइना लेपिबा जगह से नमजेट लोक अमसुंग अमजुफा स्ट्रीम अनी की
conference natraga junction dani akoina hujik lepib jaga si traditional survey ajana 1967 da Myanmar ga India ga yanagiba yangona tawnagiba adumba thainagi mamangi traditional demarcation traditional boundary na hairiba se masigi matungina yengba taragadi hujik leiriba amjufa amasung namjor ko tainafum jaga asigi maningomda haibadi India romda chaurakna yard chama kungumba changhilakanda boundary pillar asi laigadabani haina 1896 ki matamdugi British na ongiba aroiba survey aduda madu traditional demarcation survey nena lojai aigi motadi madugi matungina di masida laigadabani na hairi adubo hujik yongoriba pillar number 81 thidi manungomda changhilaga yunge manungda changhilaga yungiba pillar ase masidagi mathang mathang kapako matamda laka matamda yengba taragadi mase khar makhaidi akhoi khenare aibase akhoi uba phangle manungda laiba 81 amasung junction asida laiba yungadaba pillar se ani asi yamna ka hena khenadabadi yai adubu masidagi more romda chakhiba pillar number 80 natraga mathak romda laiba 82 na singba mafumda amuk kathurko matamdadi kothagi manipurgi indiagi yamna chawraba maruiba mafum kaya mangle haibasimadi akoina ngasi sport chappa sida phanglakpa report GPS ki amasung field verification gi report asidagi akoi khangba ngami Tanjungpaga namjiruga irongda laibagi damdugi makhaduda aikoina khangnaba ugo chommalai maduda magoina hai masina mathak sommisena India ni somna pramani je mudu khangnaba lai maramaduna thumdani wafumdi border pillar honge lenge haibasimadi soidar wafumni maramaduna mari lainaba authority singna yamna athu matamda table tawa survey nataba field kumaga asengba adu akoi khangdokpagi yam tangai phada adu leire haina ayana thamjari kunongna jong ek laibagi lokchali ram amna lai noklam madurgi kaplaga akoigi namphire lok tara madugi mafamdu kujikti chane government pithokramnena baraman mako oirene lairi akoina ngari bese kaigi tamangai ire paki tamanga cherimne madu pithoki bere kaimong kaide oireba jong khangna aikoina pithok bese masi pamde ayakna rang ti yaudringaida politics da khongda dringaidagi hauna ayak 2013 da namkhaigi lari iduna phongrabani aikoigi maike somda Myanmar ga tainaba jaga asida yanariba jaga asi kotha khunogi jaga asida natte molcham lomda su choro lomda su morigi jaga asida su yamna chauna khenaba lei haibase masi punna tawringai matam asida aikoigi loinama asi survey tawduna matam chunaba khujulai thaduna tahubuna achumbo igani adu natabada here seda mi kharna harga CM puthoga CJ makhar yengaga map amga yengaga pangai da haiba khar lega na mung lalam na anu kai lege mung yengba loiba leitaba pothe topiyo phare haibase yakna mayam ngam khungna thamjani National Highway and Infrastructural Development Corporation Limited ki makhada package number 2 haina Bharatiya Infra Project Limited na lambi semga sagatliba Singhatagi Mulnum Fawgi saruk talaiba Longtil T Village talaiba Tuel gi matakta saba Valley Breeze ngarang sanga khre Tawamaduda National Highway and Infrastructural Development Corporation Limited ke branch office Imphal gi manager o Sarvanjit BIPL की Senior Project Manager ST Ken Anisuba Sam Rifles की सुबेदार PD दास अमदी Village Chief ती खुपलाम नसिंगबा म्योइक्याना सरगिया के Project Manager और सर्वंजिना हाई की बदा गुइटे रोड हाई न खंगनबा लंबी असिदा साबा लोइदुना थोंग संगाब असि थगनिंगाइनी थोंग असि मेट्रिक टन निफु फावा लानबा यारगनी हाई के Valley Breeze Tuluk Breeze the Lontunti the Ladiba Breeze is all vintage oidana masi trafficable oidabadagi akoina masi amatang sindo se sindo butaragadi lambi si amna mohena nuaiba orani haibadagi akoina torga BIPL the no tender torga moina 15 days gi manung the Breeze lunch tobune full swing the haiba company ahum sina thaboksi suri aduna aina haijaning mana haiba koi gi lambi si 102 b si koi Manipur gi oina koi gi lifeline 3 number ne haina loje aduna hojik haiba lambi si hojik hana mamang da chai kunmu mamang da gi karim da toba yadadana koi gi belly da laiba koi gi Manipur da laiba lambi si yade haiba gi wakhan da sum lairaga ignore do laiba da hojik ti aina haijaning sina lambi si fajna fare sinjol da gi to fa yam falam da matek to ji fare
लोन अगी मोटदी ऑल अखोगी चुचामपुर टू टुइबाई से ट्रैफिकेबल मुत लेरे हान ममांग सुमो सर्विस लेरमदबा बस सर्विस लेरमदबा मैम दो याम थिन हौजिकती बस सर्विस लेरे सुमो सर्विस लेरे Jasam ki President Akash Lusingba Mihir Kangbo ama ngase Manipur ki Governor Dr. Nazma Heptullah ka udaduna Manipur University ki watok loishna naba taksan kre. Governor unaraba matungda President S. Akash na paumising da fongtok kibada Manipur University ki watok ase Governor na Center ki luchingba singda taknaduna atuba matamda loishin biyu haiba wafam thamlamle. Sabsaba thabok paikhalak trabadi Jasam na makhatana akan makhongjang sangsengani haiki. The apprehension am kaglai Oza Kanosi Professor Ajay Prasad Pandey si magi tonganba RSS ka natraga BJP ki connection laibra magi political affiliation laibra maduna maram oiraka na mangonda mapangan namo oiraga sum muktana masi lokthokna bagi sum tengdana bagi delay tactics sam tawraga mayam ji themna imong tawribra masi karigino political khut yaubra nang mane adu medang mi site gi madu thodokpa political khut yaudi na di takpirei ado mayam da lebe apprehension du sumi natraga lale du mayam dum lepiu makata na masida peningai oiba akoi da satisfy oidoba kaino ma chapchaba pire mama government ni site ki pirak tragadi makata ni decision tawgini tribal natraga maitai natraga muslim tongan ba perspective tagi maji head propaganda romda torokpa khara leba male madudi tawon janingde tawrisi pure students movement ni mairoi singi movement ni yamna sengba yamna sumba amakpam ta yaudaba movement ni masida lana sanokpi ganu kanagum tana communal gi mari laina barom pusala sanokpi ganu intellectual circle khoi manipuri human resource se masi kandabi ade habai damakta khoi mangbe ade administration niom sumna tawdo mi ma university gi head oina lehlu bc oilo habu kaktani aduna masida karigum tagi tongan ba mineng antraga tongan politicize tawuni kangde atopa masum station bigano masi desamgi site gi thabja Manipur University ki VC Lokto Haibadabida Desam ki Thongmi Singa Sangsan Makhongjangda Desam ki General Secretary Sohon Kiba Thawongbo Yaninda bu Phongdok to nangase Uripok Talaiba Iboton Sana Girls Higher Secondary School ki Mahairoi Singna Human Chain Semdana Khongjang Sangsan Kre Thododi da January ba Police Personal Sing Sarkar na Sabsaba Action Lakhut Kadabani Haina Mahairoi Amana Phongdorakhi Hayeng pung baro boki manung das marale policing personal sing maran pibiyo dandi pibiyo Manipur University ki BC Lokto Haina ngase ahing nongai dagi tang 18 gi ahing nongai fawba musuna general strike chathagadariba sida 6 joint students coordination committee na mapung fana sogatkani haina ngase Manipur press club ta pangthokpa pamusing unabadada phongtokre Paugi Mipamadida MSU Suk KSA Desam MSF Amadi Amski Topuba Singna Saruyaki MSF ki President Milana Musu ki Firabasi Mahairoi Lup Singna Sogatli Masida Manipur Miyam na so mapung fana Sogat Piu Ngarang Desam na Sangsin Makhongjangda Police na Sathakiba Tawongbo Kandem Tawi Haiki Manipur University BC wadagi tokadabani haba Musu ki demand na Mufam orakanda ngasi bawda 48 days sudala pasida government sigi site gi todongna akogi meeting sanction ba aduga hena lumna loksil laganda BC gi makta leiba maral singsi koi masi chumina taga lali habina chimbi kari nata khongdok tabada kogi musuna sanction liba khongjang singasida na thaina wanna bhana bomongda koi sagi lalu amagi demand letter na maram orakanda BC gi masi Lauthong nabagi how siga relation ma purukna nabagi wafam ga phongdokpa sing ma sigi phuni yaninda ba condemnation ma ham tuna ko thamjage general strike ase akogi mai lupsing sigi maike di su koi ache pa phiri amago loina na koi majida mapung phana sabachagani Congress ki mutamda Central University onduna lakiba Manipur University bo BJP lengak amadi mahaka chatminariba miyoi singna muthatnaba hotnare haina All India Youth Congress Committee ki National President Kesab San Yadav na phongtokre wafam asinga se Bharat ki mafam sin bathungna Bharat Kansi haina Congress Party na sangsiliba khongjang gi saruk ama oina Indo Myanmar border gi tayatnaba Citizenship Amendment Bill lisingni tarataru Framework Agreement amadi Manipur University ki VC gi wathok asigi chapchaba warushin pura uhaiba ki matangda airport ge Manipur University fawa motorcycle rally ama chatpaga loinena University gi asigi hauzik oriba pibam asigi matangda musu muta amadi musagi mihu sing unoduna wari sanakre
ngasi ki khongsat aduda Manipur Kansi Manipur University Kansi habin chingba kholau kya su lauki Pangmising unaba amada All India Youth Congress Committee ki National President Kesabsan Yadav na phongdokibada Manipur miyang kudama khallaga Congress na Manipur University bu Central University ki thakta haukiba sok lisingani mangada lingkhatkibani adubu hauzikti BJP ki lengang na University asida Mairoi Singh Oza Singh amadi miyamna yadaba BC ama thamjinjuna University asibu kangkhong sahenduna muthanaba honare Rahul Gandhi ki poktak matungina hauzik Manipur thokliba Manipur University ki issue yauna tongan ba issue singi matangda yangsaluna ba amadi Bharat pumbada Congress na Bharat Kansi haina sangsiliba khongjang asigidamak mahak lakibani haiki की सरकार और संघ परिवार के लोग जिस तरीके से आज मणिपुर विश्वविद्यालय की छवि को धूमिल कर रहे हैं, यहाँ के चांसलर छात्रों के साथ और फैकल्टी मेंबर्स के साथ सभी प्रोफेसर्स के साथ जो व्यवहार कर रहे हैं और जिस तरह से मणिपुर विश्वविद्यालय में छात्र हितों का दमन किया जा रहा है, उसके खिलाफ हम आए हैं। हम यहाँ से जाएंगे मणिपुर विश्वविद्यालय में, छात्रों से मिलेंगे, अध्यापक बंधु से मिलेंगे, प्रोफेसर से मिलेंगे, सभी कर्मचारी से मिलेंगे और उनके हक में जो आवाज़ उठानी है वो आवाज़ उठाएंगे। और यह आवाज़ सिर्फ यहीं तक नहीं उठाएंगे, यहाँ से वापस दिल्ली जा रहा हूँ और 26 तारीख तक अगर यहाँ का मामला हल नहीं हुआ, VC को हटाया नहीं गया और ये जो अलोकतांत्रिक काम हो रहे हैं अगर नहीं हुआ तो 26 को संसद घेराव हम करेंगे। ngasi ki khongsat aduda MLA o Surja Kumar Manipur Pradesh Youth Congress Committee ki President Amir Hussain amadi Youth Congress ke thaupuba kaya na saryaki MLA o Surja Kumar na phongdokibada Manipur University ki wathok asida rajniti ki khudong jaba lobagi hotnabagi wafam laite opposition party ama oina constructive criticism tawbani masi opposition party ama ki thodangni BJP ki lengang na thokliba wathok sing asibu matam chupagi oina loisinaba honapam thoi haiki की यूनिवर्सिटी की ओजा सिंह अदुगा कोई की स्टूडेंट यूनियन की छात्र सिंह उनजब द 15 एलिगेशन थांगत पसे एज अ रेस्पॉन्सिबल ओपोजिशन अदुगा कोई ना कंस्ट्रक्टिव criticism pizza bane masi akhoi na masi da political mileage launa ba ama launa ba tawnate satra sing ya wari ba oja sing lai ba staff sing wari mayam sing se as aina amukahan haijarabada as a responsible akhoi opposition and constructive criticism pizza bane masi da politicalize tawba khotpa karimta leijade masi akhoi BJP government si Manipur si palivni akhoi center das laivni alna masi amuktang once for all satra sing oja sing phanaba solve tawbiyu haiba si katani akhoi na government da request tawja Manipur da hauzik lairiba asoba issue mari Indo-Myanmar border ki chayanaba Citizenship Amendment Bill lisingni tarataru Framework Agreement amade Manipur University ki VC ki wathok asige chapchaba warushin puro wahai badabi tawduna ngasi Thobal district ki manungda laiba Congress Party ki youth singna Thobal Mela ground ge lilong fawba motorcycle rally ma chatkre rally adu Khangapok constituency block Congress committee ki president Ais Gopena lamthaki Imphal West District ke manung chanba Sanjanbam Khulda Salai Holdings Private Limited Sogolban Tera Lokrakpam Laikai ge unit ama oiriba Salai Agri Consortium na chalaiba Emu Farm da hauzi Emu Usek Chaniga Yankhanipan loide haukiba English singani taratere ki me nipan da Vijayawada dagi foot ama makhai wangna purakiba usek singasi hauzik foot mari dagi mari makhai mu wangle tha ahung ge manungda marum koklagani Marum singasi kohanduna masa ohanaba Salai Egi Consortium na Taurang Lokatle Lamdam sida Australia dagi horakiba Amana kilo kunmanga lumba Emu Usek ase marang kaini puthokduna miyamda masigi kanaba kaya amadi sarnaba masa phanghanaba pandam thamli haina Consortium asigi Assistant Secretary A Kulasandrana ISTV News da phongdoki Ado hujik makoi se akoina phajana well Piding Pidana, Makogi, Helsi, Kialo, the Moish of Jig, Kiji, Kunmanga, Sumana Lume, the Bres, Weta. I think a Wang Ibana put Mari, Dana Mari Makabushman Wang, Moish of Jig. I don't like Wiki Pandamdi, Masi, Akina Sahi, Ohumakal Mari, the Makoise, Masa Marum Kokodoni. I the Marum see Masa Ulega, I couldn't Masase, Amuk Yamna, Mas, Professor and I couldn't get over. I don't know the Lodi with Tausi. Thousands of Dunia, the thousand of the Magi,
मसासी अखोई किलोदा चानिपान लिसिंग पी केजीदा मागी मीट से अदुगा थाउसिना अखोई आर्थराइटिस गुम्बा अदुगा समहौदबसी सिन्नबदा मसी थाउसी आमना कानबा अदुगी मागी खुजिन गुम्बा अदु मौन गुम्बा सी अखोई ऑर्नामेंटल कमिसिंग सिद लोइना सिन्नबा यारे अदु मतुसिजु अखोइना कार दखोई तक्तोक नानथोइबसी अदुगा मखोई मतुसी यामना काने जना अखोई सुमाना अखोई पंदमदे तौजबनी Mapitel dam na ising manung dalehan kraba Chadong amasung Ramrai gi mafam sing lam koiba singi lam tungpam oinaba hotnaba amade adventure tourist sport ohenaba thabak paikhalagani haina tourism gi director W Ibohal na phongtokre wafam asing asi director Ibohal na luchingba team amana mafam madura chatunu yangsilaba matungda phongtokibani Ibohal na makhatana Chadong amasung Ramrai yaunga leiriba water body asi ngasidi lam koiba singi nungairaba mafam ama oire mafam asi hena fazana sangotuna mapung paba lam koiba singi lam thungpam ohenaba DPR semlaga tharagani masigi matakta mafam masida makhal makha kayagi adventure water sports complex ama ohenaba MMTA amadi mai lenaba sing khanaraga semgatnaba DPR sanaraba thaurang paikhatkani masina akoibagi khunja singda kanaba pibatanatana state asigi revenue hegahan badasu mateng oigani haiki Ramrai amadi Chadong village ani je chatpa matamdadi hairiba mafamsi already tourist destination oiraga lerame haibadi ngasi maksu aigi mitsida uriba visitor mayam bus mayam gari masa mayam laga hairiba mafamsida koigi mayam sing lam koiba lakpagi ai masi project ama water adventure sports at Mapitel dam bo hairiba resort bo hairiba project ama semaga ai government da submit tawna bai hona jage masi soidara I success oigare na khale haibadi saidala tilami ba mi mayam si ubu matamda sidi already tourist destination ore hausi pawgi marthan naten ba break amtang lawzari baba quick zone gi di tata tis college di mamal suma pham puding chamane yo suma ngaro pista salabni na adu suma takta superlink footing gi offer mayam pirisi di tas electric rang no sin bagum na yo tisin ba du di sana gi mohut yang na sin ba andre Winkies mini Swiss roll and bulak laba. Pumnama slow motion adum oil. Punsibu Winkies am tadi piudana. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu. June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. Nati chat lagi ba please I chat lagi ba election gi matam loikhabadi adu tuma amu unaru phangaro Asum tawna mango season at chathabada adum haina Winkies mango Swiss rolls adum hanglaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba please I chat lagi ba target ki season loi khabadi adu di ma amu hana una phungaro
asum tawna mango season na chakrabada adum haina Winkies mango sushirol adum phanglaron khangedana Saraswati Coaching Institute Singmirong Khonangkarak Imphal. Admission open. Class 11 Science Foundation course starting of class 16 July. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. Hurry, limited seat only. We nourish your futures. Winkies mini Swiss roll lambu laklaba pumnama slow motion adum oy punsibu Winkies amta dipiudana Break ki matung da taram na moksari makata pa pauda Manipur gi lokmi sing da sarkar na lepa mamal da har phanghallo black ta har yuan ba singi mathak ta thabak lokhalu haina ngasi CPI Manipur State Council gi thongmi singna sanjen thongle ba agriculture office ke gate ta khongjang sanction juna kholaw kya laukre Khongjang sanction baduda sarya ki ba CPI Manipur State Council ke secretary L Sachin Kumar na lokmi sing da sarkar na lepa har ahongba mamal da phangan gadab adu MLA minister singna magi kendra sing da puki badagi lokmi sing na har bek amada lupa satruk talai juna awaba mayong na hale haiki adu bai khoina khangi maru oina porei bahar ase subsidy oina ahong ma mamanda har pibagi adu ma nomanini ta tokduna hawrama ba tungda makha tana har yin bagi thabak lep khibagi maru maramdi sarkar pairi ba kambu sigi MLA mantri adu loinana adu sarkar pairi ba kambu gi ekoi worker sing lusing ba sing makhoina har lot Agriculture Department ki khuthang dagi yengada bado madu mahak ki kendra singi adu mahak ki worker sing da har adu lot putharaga thaido khare District Administration Imphal West na sinduna 1000 kendra gi manung janba Bamdiar Chingmang da laiba Khabi Bamdiar High School da go to village mission pangthokre thoramadu da SDO Muhammad Daulat Khan SDC Sapam Somorjit Babina Diagnostic Center gi Senior Consultant Oibatanatana 1000 Kendra gi MLA Sapam Ranjan gi Roinabi Dr. Babina Thangzam Pradhan Sorojini Devi Nambol Municipal Council gi Vice Chairperson Amom Bimola Devi yauna Councillor Kayana Saryaki Ozora Scheme gi Makada Miyoi Kaya Gas Connection P ki Bagalena School gi Akoibada Uzara Kaya Sutake Thawanga Mailana Dr. Babina na Haikibada ngasi ke lengak asina miam gi yaifana ba hokdok liba mission asigi makada department kaya na piri ba khudong sa ba sing lobiu haiki department ki official singna lembi raktuna pungam da lembi raktuna akoi gi sota ba pungam gi praja singa government na market liba scheme singi maram da awareness pi ba ma sung scheme sing adu gi khudong sa ba ma adu puri doorstep delivery haibadi yumthong ko din la kubira padu ko program amani masida scheme sing government na market liba scheme sing asi akoi gi sota horaba praja sing asina mapung phana idin matam sanga scheme sing asi benefit khudong chaba adu masigi program asida gi lawtuna scheme sing asi gi mai pa ma bagi achoba program amsu program asina lawi hai ana na khanse Wangkai Tambal Khong Government Junior High School Complex Tasu District Administration Imphal East Makada Khetrigao BJP Mandal na sinduna go to village mission pangthokre Department kaya gi makada laiba khudong jaba sing miam da fangan ke Khetrigao BJP Mandal gi Vice President Hizam Sawuna mission asina sarkar na miam da fangan be yaba kana ba sing adu lai na fangan gani haiki si akoina pangthok serbe thoramasi District Administration Imphal East amasung thawang khonga panchayat ani na punna sillaga pangthok sabaduma program ni asugma program sina hariba gram asigi mafam punamakta arapa hospital da keda chatpa ngamdaba singadu ai thongan da department sing si la akanda miyam gi khudong chaba phangan bani haina lojaraga manipur gi CM oibiri be kai khumjaraba Sri Birengi Ising Makada Pangthok Sabani
Luang Sangbam Mayalekai Community Hall dasu Imphal East District Administration Sinduna Go to Village Mission Pangtoke. Thawamada Chief Minister gi loinabi hiainu yauna sarkar gi mairenaba official singsu saruyaki. Luang Sangbam Gram Panchayat ki khangalaba miyoi singda Ojwala scheme gi makhada gas connection miyoi taratare tapi bagalena MOVC ki makhada fi lona naba amadi tunaba machine sing miyoi chamakun amadi Chief Minister gi haksal gi tengmangi beneficiary tarada kanaba phanganki. Imphal East ke adhyaksha PP Mola yauna miyoi kyana sauya ki batharam adada yainuna scheme kaya gi makhada kudong saba phangba yarba miyoi sing makhatana phanganki gani haiki. Perasina OBC ka sanaga haiba mangaba maya usidara aga mama nani basin phangko pa nampaseso yamna noaje maya la hainingba mukami maya to operation ke mi lai ngai sira haibi hoba aduga khoi perasina gas ki boro mesin ki boro phangko maya singdo loina mari phangko phoko ki niam ni makada ngai raga di loina ma Matang wala pagani ato pangawke haduna so ninghana bato bigano. All Manipur Sound Service Association da lalolup amana salgi demand torok pabu janinda pa pongtok tunangasi kay sampat laimazam laikai community hall da wakan mipam chatakre. All Manipur Sound Service Association da aki akhang piba amadi ay arpan pibiganu haina chatakiba wakan mipam madu da saruk yakiba association ke secretary Gobind Maitaina Lebak ki oiba thabak thoramda saruk yaduna mateng pangduna lagliba All Manipur Sound Service Association da puba thangma ngamloidaba salgi demand toroliba si handokpiu karigumba handoktrabadi Manipur da Sound Service lab pagi khongjang sangsilagani haiki demand to semaram chade aikhoi association gi phallite pimam thokte haibaga loina mari leirana ngasi wakhan si phamjabani kaigumba ngasi wakhan phamsida kaigumba singna kanagum loop singna handok pigi batarbadi phare kaigumda handok pi dana sengi demand makha tana tawirgadi manipur da leiriba aikhoi gi sound group professional group sing sina aikhoi sound ji matam khare lepagi khongjam sangsel lakpai hai maramoduna aikhoina All Manipur Sound Service Association ki maikei dagi aikhoi tawjining ba appeal di aikhoi gi sigumba humang moltana suraga aikhoi gi phangjaba senpham aduna yungi aikhoi gi yumgi puriba aikhoi gi sigumba leitalaira da aikhoi gi sigumba mating pangliba aikhoi gi thabak asida aikhoi gi demand taksendana khotna tawba khotpase tawiginu haina appeal tawjari Imphal East ki manung chanba uyumpok mamang laikai leiba posangbam Shyamjit ki yumda Mission Organic Value Sense Development for North East Region Agriculture ki makhada organic farming loiba lomi singge training program ma pangthokre Nodal Officer S Adhyapyari Devina farmer singda organic input sing yanthoki Mission Indradhanus Gram Swaraj Abhiyan program gi makhada jingni manung hanjin leiba tonga me khul tara tareta hida kaptok pa yauna haksal gi kanaba sing phanganaba primary health center moregi staff sing ngasi ayu tim ani thongna haiba mafam sing adida sangsan kre Imphal more lambi gi manak ta khundari ba loksau khudeng thabi new mongjang amadi chikim haiba khul sing asidasu program asigi makada hida kaptok pa yauna thabak kaya pekapa hokre haujula selakpada mariba pau amhana bizare Naga Pistok na Manipur da sokadabo oirabadi Central Government na State Assembly ge ayaba hana logadabani haina Chief Minister N Birena phongdokre amade Naga Pistok ta Manipur da akaiba pirakpa yaba thabak amata yahonganu haina Chief Minister yauna BJP Manipur ge luchingba singna Prime Minister da taksankre Hauzi Pabagi and the SCB Preserve Manipuri Pau Matanga Salojare, Miang Tabiru Punuapu Mukana Kurum Jari.